ꯕꯦꯜ ꯑꯁꯤꯅ ꯇꯞꯊꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯀꯨꯞ ꯈꯔ ꯂꯧꯗꯨꯅ ꯂꯩꯇꯥꯅꯕ ꯇꯧꯁꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯆꯤꯟꯕ ꯃꯊꯧꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ꯫ ꯏꯁꯥꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯇꯨ ꯑꯩꯒꯤ ꯕꯣꯗꯤꯒꯤ ꯂꯦꯡꯗꯕ ꯐꯤꯕꯝꯗ ꯂꯩꯇꯥꯍꯟꯁꯤ꯫ ꯂꯩꯃꯥꯏꯒ ꯊꯦꯡꯅꯔꯤꯕꯗꯨ ꯐꯥꯎꯁꯤ꯫ ꯊꯦꯡꯅꯕꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯈꯪꯁꯤ꯫ ꯆꯧꯀ꯭ꯔꯤꯒ ꯅꯠꯇ꯭ꯔꯒ ꯀꯨꯁꯟꯒ ꯊꯦꯡꯅꯕꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯁꯤ꯫ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯅ ꯊꯦꯡꯂꯤꯕ ꯃꯐꯝ ꯄꯨꯝꯕ ꯑꯗꯨ ꯐꯥꯎꯁꯤ꯫ ꯊꯦꯡꯅꯕꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯈꯪꯁꯤ꯫ ꯑꯩꯈꯣꯏ ꯂꯩꯇꯥꯅꯕ ꯃꯇꯝ ꯈꯔꯗꯪ ꯂꯧꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯇꯨ ꯊꯦꯡꯂꯤꯕ ꯃꯐꯝꯁꯤꯡꯗ ꯄꯨꯔꯛꯁꯤ꯫ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯁ꯭ꯋꯥꯏꯗ ꯑꯦꯋꯦꯌꯔꯅꯦꯁꯇꯨ ꯄꯣꯊꯥꯍꯟꯁꯤ꯫ ꯆꯠꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ, ꯌꯧꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯏꯆꯝ ꯆꯝꯅ ꯈꯪꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯅꯕ, ꯔꯤꯐ꯭ꯂꯦꯛꯁꯟꯁ ꯇꯧꯅꯕ ꯃꯇꯝ ꯈꯔ ꯂꯧꯁꯤ꯫ ꯃꯃꯜ ꯂꯨꯅ ꯈꯪꯕꯗꯒꯤ ꯍꯧꯔꯒ ꯃꯗꯨꯗꯤ ꯉꯁꯤ ꯑꯗꯣꯝ ꯔꯤꯀꯚꯔꯤꯒꯤ ꯄꯨꯟꯁꯤ ꯑꯃ ꯂꯩ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨꯡ ꯁꯧꯒꯠꯄꯅ ꯊꯜꯂꯕ ꯄꯨꯟꯁꯤ ꯑꯃ ꯂꯩ꯫ ꯑꯃꯁꯨꯡ ꯉꯁꯤ ꯑꯁꯤ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨꯡ ꯐ꯭ꯔꯦꯁ ꯁ꯭ꯇꯥꯔꯠ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯑꯗꯣꯝꯅ ꯂꯧꯕ ꯐꯪꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯗ꯭ꯔꯤ ꯑꯃꯁꯨꯡ ꯑꯗꯣꯝꯕꯨ ꯉꯥꯏꯔꯤ꯫ ꯑꯗꯣꯝꯕꯨ ꯉꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯃꯤꯀꯨꯞ ꯑꯃ ꯂꯧꯗꯨꯅ ꯅꯤꯡꯁꯤꯡꯁꯤ꯫ ꯑꯗꯣꯝ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯁꯦꯟꯇꯔ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯗꯥꯏꯇ ꯑꯩꯈꯣꯏ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯗꯣꯝ ꯌꯨꯅꯤꯚꯔꯁꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯉꯁꯤ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯗꯣꯝꯅ ꯑꯐꯕꯅꯤ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯅꯤ ꯍꯥꯏꯔꯁꯨ, ꯅꯨꯡꯉꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ, ꯈꯨꯗꯤꯡꯃꯛ ꯍꯧꯒꯠꯅꯕ, ꯇꯝꯍꯧꯅꯕ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨ ꯋꯥꯍꯟꯊꯣꯛ ꯂꯩꯅ ꯍꯤꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯈꯔ ꯂꯧꯗꯨꯅ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯎꯠꯅꯤꯡꯕ, ꯇꯧꯕꯤꯃꯜ ꯈꯪꯕ, ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯤꯑꯣꯏ, ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯆꯩ ꯑꯣꯏꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ, ꯄꯨꯛꯅꯤꯡꯗ ꯄꯨꯔꯛꯅꯕ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯔꯤ꯫ ꯑꯁꯥꯡꯕ ꯂꯤꯁ ꯅꯠꯇꯕ ꯑꯇꯦꯟꯕ ꯃꯆꯥ ꯑꯃꯈꯛ꯫ ꯃꯤꯑꯣꯏ, ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯆꯩꯁꯤꯡꯒꯤ ꯃꯇꯥꯡꯗ
ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯁꯤ꯫ ꯇꯧꯕꯤꯃꯜ ꯍꯦꯟꯅ ꯎꯠꯅꯕꯒꯤꯗꯃꯛ ꯄꯨꯛꯅꯤꯡꯗ ꯃꯤꯑꯣꯏ ꯑꯃ, ꯊꯧꯗꯣꯛ ꯑꯃ, ꯃꯇꯦꯡ ꯐꯪꯈꯤꯕ ꯑꯃ ꯃꯥꯏꯟꯗ ꯄꯨꯔꯛꯁꯤ ꯑꯃꯁꯨꯡ ꯀꯨꯞꯅ ꯈꯟꯁꯤ꯫ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯗꯁꯦ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯁꯤ꯫ ꯍꯧꯖꯤꯛ ꯑꯗꯣꯝꯕꯨ ꯑꯩꯅ ꯑꯃꯨꯛ ꯏꯟꯚꯥꯏꯠ ꯇꯧꯔꯤ꯫ ꯃꯇꯝ ꯈꯔ ꯂꯧꯗꯨꯅ ꯑꯗꯣꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯝꯕ ꯃꯤꯑꯣꯏ ꯑꯣꯏꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯟꯊꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯝꯕ ꯚꯦꯜꯌꯨꯁ ꯄꯨꯔꯛꯅꯤꯡꯕꯒꯦ? ꯑꯩꯅ ꯑꯗꯣꯝꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯡꯍꯟꯗꯅ ꯍꯤꯡꯍꯧꯅꯕ ꯑꯣꯏꯅ ꯊꯝꯁꯤ ꯍꯥꯏꯗꯨꯅ ꯏꯟꯚꯥꯏꯠ ꯇꯧꯔꯤ꯫ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤꯗꯃꯛ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯃꯒꯨꯟꯁꯤꯡ ꯌꯣꯛꯈꯠꯇꯨꯅ ꯃꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯁꯤ, ꯑꯗꯣꯝꯅ ꯑꯣꯏꯕ ꯄꯥꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯑꯗꯣꯝꯒ ꯈꯦꯠꯅꯕꯁꯤ ꯑꯗꯣꯝꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯈꯛꯇꯅꯤ꯫ ꯉꯁꯤ ꯑꯗꯣꯝꯒꯤ ꯔꯤꯀꯚꯔꯤꯒꯤ ꯂꯝꯕꯤꯗ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯅꯕ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯔꯤ꯫